Security Force na LAMDAM ASIGI TONGANBA MAPHAM KAYADAGI LONA THINKKHRABA LALHOULUP Shing gi member kaya Phagatpa Ngamle HAIRI Police dagi fangba pau amana hai Imphal East District ki Kairao Wangkhem mamang lekai dagi Security Force na LONA THINKKHRABA LALHOULUP KCP Noyon gi active member ani Phagatpa Ngamle Faraba miyoi ani adudi Chingkham Lala Maitai Atopa Ming Haishingba chahi 35 amadi Laikhuram Henju Maitai Atopa Ming Henju Laba Atopa Ming Laba Atopa Ming Ayangba chahi 36 ni Makoi ani dagi .32 gi pistol adugi magazine amadi .32 gi kapa yariba maru da loinana mobile phone anisu Phagatpa Ngamle HAIRI nakal amaromda Imphal East District ki manung channa Sanjen Thonggi Nongpok Thangpa Sarukdagi LONA THINKKHRABA LALHOULUP UPPK gi active cadre ani Manipur Police na Phagatpa Ngamkhre Faraba miyoi ani adudi Kaishampa Thokjom lekai dagi Laishram Birjik chahi 38 amadi Nauremthong Khulem lekai dagi Chungkham Milan chahi 38 ni makoi ani dagi makhong ani panba gari ani mobile phone ani ID card manga amadi gari gi registration certificate ama Phagatpa Ngamle makoi ani Imphal gi TONGANBA lanai school sing dagi logi wangmada senkhai thumkhai tawbada chenabani hainasu police ki pau asina makhatari nakal amaromda Bishnupur district ki Moirang police station na konba Moirang Khoiru Mayai Lambi Ward number 10 dagi Security Force na LONA THINKKHRABA LALHOULUP KCP PWZ gi active cadre ama Phagatpa Ngamle HAIRI Faraba miyoi adudi angom ibo chawba atopa ming lanjenba atopa ming punsiba chahi 98 ni mahak Moirang da leiba miyam business tawriba sing cement godown amadi government institution sing dagi logi wangwada senkhai thumkhai tawbada chenaba miyoi ni HAIRI amaromda LONA THINKKHRABA LALHOULUP Pripakri active member ani Security Force na Phagatpa Ngamle HAIRI Faraba miyoi ani adudi Haureibi Maya lekai dagi Sandam Gandhi Maitai Atopa Ming Ningjaba chahi 98 ngapigani chahi 95 amadi Haureibi Mawai lekai dagi Khangembam Jilangamba Maitai Atopa Ming Panau chahi 90 ni HAIRI makoi ani Langthabal Kunjagi Kaithel Macha amadi Haureibi Maya lekai community hall manakki Mathang sitna Phagalakibani makoi ani dagi mobile phone ani amadi wallet ani su Phagatpa Ngamle makoi ani miyam lengaki office amadi school sing dagi logi wangmada senkhai thumkhai tawbada chenaba miyoi singni hainasu police ki pau asina makhatari Thobal district ki manung channa Uningkhong area dagi shu LONA THINKKHRABA LALHOULUP Sorepa gi active cadre ama Security Force na Phagatpa Ngamle HAIRI Faraba miyoi adudi Khongjom Kheba Ching dagi Thongam Roshan chahi 35 ni mahak Thobal district ki manung chana leiba miyam sawmill big field oil pump dukan stone crusher amadi contractor sing dagi namduna senkhai thumkhai tawbada chenaba miyoi ni HAIRI amaromda Sekmai police station na konba Wasangbam Khulem dagi LONA THINKKHRABA LALHOULUP KYKL gi active member ama Security Force na Phagatpa Ngamkhre Faraba miyoi adudi Awang Sekmai Khunau Makha dagi Maibam Naucha chahi 38 ni mangondagi mobile handset ani sell oina lupa lishing ani ga chamri amasung Aadhaar card ama yawba wallet ama amadi makong ani panba gari amaga Phagatpa Ngamle mahak kumja lising ani kunmari gi December dagi hauna TONGANBA college singi oja kaya dagi logi wangmada senkhai thumkhai tawbada chenaba miyoi ni hainasu police ki pau asina makhatari nakal amaromda Jingarel Tezpur Mayai lekai dagi LONA THINKKHRABA LALHOULUP RPF ki active member ama Security Force na Phagatpa Ngamkhre Faraba miyoi adudi Yandrembam Athoiba Maitai Atopa Ming Lengakba chahi 13 ni amaromda Lamlai police station na konba Phaknung Sangom Sang Litan Makhongdagi LONA THINKKHRABA LALHOULUP KCP City Maitegi active member ama Phagatpa Ngamle Faraba miyoi adudi Okram Herojit chahi 38 ni haina police ki pau asina makatari